Image TV yang biru singbu tam kumandaran teram noksari loinana ngasigi baru pau pijari. Sam we trying to issue Manipur Police Rising Day thoram pangtokre best police station amadi best police officer mana yantokre. Sarkar ke oiba cancer line phamama linkan naba proposal thakre haina Health Minister Dr. Sapam Ranjana phongdokre. अखोई की तुंगलपसक कलसी हाइब थिमदा माइरोई सिंह यापुन मिफम अमा पांगथोक्रे लोइनना न्यूज क्लिक की फाउंडर सिंह फाकिबी मरम पिरकनवा सुप्रीम कोर्ट दिल्ली पुलिस ता खंगहनख्रे हौजिक मपुंगबो पाव लौविरसी मणिपुर पुलिस राइजिंग डे नुमित की खुदोल अमा ओइना चीफ मिनिस्टर ना नुपी पुलिस सिंह मपांगल हेंगतनबा हाना लेरंबा नुपी पुलिस की बटालियन अदुदगी हेंडोक्टुना नुपी पुलिस तगी ओइबा बटालियन अमसु अथुबा मतमदा हापलगनी अमदी पुलिस पर्सनल सिंगी रेशन मनी दा लुपा चांगा हेंगलगनी हाइना लाउथोक्रे लोइनना तंपाकी मफम सिंगदा सेनखाई तौबगी थबक चथरिबा असिंग खुदकता लेपियु काउंटर ऑपरेशन चथरकबदा नुआइतबा थौदोक थोकनी हाइना चीफ मिनिस्टर एन बिरेन फोंगदोक्रे मणिपुर पुलिस ना साफोंलखिबा सही चामोय कंट्राइन टू सुबगी मणिपुर पुलिस राइजिंग डे थोरम ngasi इम्फाल की फर्स्ट एमआर पैडेड ग्राउंड चीफ मिनिस्टर कैबिनेट मिनिस्टर सिंह एमएलए सिंह अमदी मणिपुर पुलिस की मकोक थोंबा ऑफिशियल सिंह चीफ सेक्रेटरी सिंह अमदी एडिशनल सीएस सिंह यावना पांथोखिबा थोरम अदुदा चीफ मिनिस्टर ना वफम मसी फोंदोखिबनी भाग मखा तान हाई स्टेट सर्विस ता संगलबदी इलेक्ट्रिक लाइन नत्रगा कम्युनिटी द बेस्ड ओवा वखलोन लौथोक्तुना वन मणिपुर वन इंडिया हाइबा वखलोन द सर्विस तौगदबनी पुलिस ना मथौ निंगथिना तरुक्त्रबा मतमदा लो थुगाइबा पामबसिंगना मनिंग तमना पब पुलिस की महूत सिल्लगा लो थुगाइनबा थबक तौरबदी पुलिस की ड्यूटी कना अमतना मुनबंगा मोय लो थुगाई निंगबसिंगबु थबक तौबंगम लो थुगाइनबसिंगसु थबक तौबंगम लोय थोकलेबा इरांग असिना मरम ओइरगा सिंग अमदि तमदा मियामना लाखिबा खुलाइ सिंग नुमित 30 गी मनुंगदा पिखलंगनबा खंगनखिबा अदुगी मतुंग इना मियोय खरा वॉलंटरी ओइना खुलाइ पिखलगले नुमित 30 हौख्रबनिना हौजिक सिंग अमदि तंपाकी मफम कियादा पाक संगना ऑपरेशन चथरी मियामना हौजिकसु वॉलंटरी ओइना खुलाइ पिखलगलबदी मियोय सिंग अदुगी मथक्ता केस नत्रगा एफआईआर अमता लौखटलोय इरांग असिगी खुदोंग साबा लौरगा तंपाकी मफम कयादा सेनखाई थुंखाई तौबगी थबक अमा चथरकलिबा असि खुदक्ता लेपियो असिगुम थबक सिंग असि काउंटर तौरक्पा मतमदा नुआइतबा थौदोक कया थोलकपा याय हौजिक मणिपुर की ओइरबा फेम असि सेंट्रल गवर्नमेंट ना मतम सुपदा मॉनिटर तौदुना लेरी हाईवे सिंगदा गाड़ी थौरिबा ड्राइवर सिंगदा नोमई कापसिनबगी थोंग सिंग सु खुदक्ता लेपियो हाइकी kaya may yawe concern mo ba singa lai tagi di ba illegally by di ba even now to ang kana atun to gari lala di wadu di kulai singa du amado tanga do kana ma ku sarkar yung na ba ku police yung na ba singa direct na ba to view so abu gumba singa pa pala dari singa ko singa ko makala mataki case FIR singa pa na to roi haidana मुकाहन्ना या दातुन तोकरी ड्राइवर सिंह करीदा नोई कापा ड्राइवर सिंह टोर्चर टोबा फरसा हाईवे 37 ने कइदे तोबे मयामसी लेपियो पैसा खाइबो लेपियो अखोई फार मनुदा पैसा खाइबो की हैबिट कमे लाइबसी बसे कोई से कमांडो सिंह ना मदुगी काउंटर मेजर्स तो कोन पकांदा फोन ने बतु फोन को याय कोई से कमांडो सिंह मदुगी अकन में इंस्ट्रक्शन दी करे सिंगल बाजार से हरासमेंट होगा बिजनेसमैन से हरासमेंट होगा और कारखाना निकल चलो मणिपुर की डेवलपमेंट ला इबा मणिपुर की तौरिबा मयाम
कंपनी लाई में आने की हिंदू मुझसे उधर तुम्हें पियो मधु ये से कमांडो सिंह से पुलिस में काउंटर टॉप को मतलब मधु की नुमाई से फोकनी थोरमदुदा मणिपुर पुलिस एबार IRB की तोंगान बा कंटिजेंट तरा हमदोइना मार्च पास्ता सरुक याकी सही सिगोइना मणिपुर पुलिस DGP ना पीबा रनिंग ट्रॉफी फॉर बेस्ट बटालियन बेस्ट पुलिस स्टेशन अमदी बेस्ट पुलिस ऑफिसर की अवार्ड लांथोकी बटालियन की ओइना फर्स्ट MR ना अहानबा 8 MR ना अनिसुबा 6th MR बटालियन ना अनिसुबा अमदी 5th MR बटालियन ना अहुमसुबा बटालियन मना फंकी लंफेल पुलिस स्टेशन ना बेस्ट पुलिस स्टेशन खोंगजोम पुलिस स्टेशन ना सेकंड बेस्ट पुलिस स्टेशन अमदी सिटी पुलिस स्टेशन ना थर्ड बेस्ट पुलिस स्टेशन की मना फंकी अखनबा बेस्ट पुलिस ऑफिसर अवार्ड 2023 ना लिलोंग PS की SI डॉक्टर असेम सत्यवती देवी ना फंकी थोरंगी सरुक अमा ओइना DGP की मखादा स्टार स्पोर्ट्स की मिंगचत पुरखरबा कया अमदी मणिपुर पुलिस ने तौखिबा थबक सिंगी मतंग इबा सोवेनियर अमसु फोंकी लोइनाना हंडक की कन्फ्लिक्ट असिदा लैखिद्रबा स्टेट पुलिस पर्सनल निपान यावना सेक्रेटरी फोर्स तरामाथोई की मफमदा इकाई खुमनाबा उतकी अमदी मणिपुर पुलिस स्पोर्ट्स डिपार्टमेंट की ओइना लैरिबा सानरोइ सिंगना परफॉर्मेंस के आसो उतकी हौजिक थोकलिबा वाथोक असि पुलिस खक्तन लोइसिनबा ngamloi lamdam asida leiba miyam amadi CSO singsu achoba thodang lei maikai ani gi wari sanaduna loisinbana amat ngairaba lambi ni haina director general police Rajiv Singh na phongdorokli ngasi bawparada leiba Manipur police headquarters da pangthokpa pawinpham amada mahang hai lamdam asida santi raksa mapung phana thamnaba pung kunmari chupna lamdam asigi police da thamoi sengna thabak tawri makata na su tawkhigani security force singna lamdam asida mahusagi punsida amuk hanjinnaba honariba asida miyam amadi CSO singna su mateng pangbiu kanagum kharna irang thohannaba honariba kaya dagi miyam na section na leiba mathau tai amadi adugumba thabak singda miyam na pungning thawat pigeno haina phongdokhi magna makha tadano hai lamdam asigi Myanmar ga tainaba mafam singda mitop chathok chaksin tawriba sing asi yengsinnawa outpost kuntraga mari gi sanction tawrei loinana atopa kharsu sengwatnaba sanction tawrakhre Manipur police ta nupi gi masing yamna name liba se hengat hannaba lengakta haijakhibaga loinana masina mapalamdagi awat pa security gi mateng loriba se kohon bangam lagani loinana investigation gi lamdasu Manipur police ki officers sing housing training kan tawri masina atopa agencies singda investigation gi damak scenery ba ase hanthargani Makatana mahang hai housing lamdam asida drug ki samasya si sang wangkhalakli masi Manipur data natana notice state singda achoba issue ama oiri masida central government asu akan ba miyeng sangli loidana maru oina Manipur police nasu hiram asida akan ba miyeng sangduna ahing nungthil naidana thabak lokhatli housing oirba phim asida mahupsagi punsida hanjilaknaba center na ahenba force kaya ama mateng pangpirakpa asi thagatli Manipur police nasu angamba thakta tawba yaba thabak sing pangthoknabasu honari haiki people and force, but yes, we will also be firm with criminals and anti-social harm restraint whoever will try to disturb the peace. So that is all I want to say, and again I wish all the citizens of Manipur and our beautiful state Manipur on the 132nd Police Raising Day, so that we all can work together, come together to make a better and a more peaceful and a very prosperous Manipur, in which Manipur police will also play a large contribution. That is all. Thank you. सरकार की ओइबा कैंसर लाइना की लायंगफम अमा लिखनबा प्रपोजल थाखरे लमदम मसिदा मसिना मियामदा चौबा कानबा अमा पीबा ngamlagani हाइबगी थाजेबा लाई हाइना हेल्थ मिनिस्टर डॉक्टर सापम रजन फोंदोखरे Karkinos Manipur Cancer Care Institute and Research Center na sinduna close the care gave tribe 365 team da Jenims complex da laiba institute asida pangthokiba World Breast Cancer Awareness Day gi thoramda athoibe mithunglen oina saruk yarduna mang hai mipum khuding mangna haksang phana ana yek yauduna thamnaba honaba tangai phade nupi oibi singda yamna naganba laina ama oiba breast cancer asi 2030 fawgi manungda nupi
निपान नुपी निपान लेबदा नुपी अमा ब्रेस्ट कैंसर ना नाबा याना लेरी हाइना अखंग हईसिंगना फोंदोक नरकलिबा असिदा अखोई मरु ओइना नुपी ओइबिसिंगना यामना सेक्शन बगी मतम ओइरे नुपी ओइबिसिंगना मसादा अपोम बम लेरे हाइना थमजंदना डॉक्टर तानबियो लोइनना प्रजा मियामदा अवेयरनेस पीबा हाइबसिसु यामना मरु ओइ चीफ मिनिस्टर की मियंग मखादा सथरिबा हेल्थ फॉर ऑल की सरुक अमा ओइना युमथोंग खुदिंग संगदुना ब्रेस्ट कैंसर नाबा मियोइसिंग ngaligai matamda khangdoktuna layeng chathaba hokre anaba haibasi mipum khudingda leibana atopa state singda manipur dagi layeng kaya satliba se hospital asina khardang oiribasu manipur da leiba praja myam da khudong saba pirgani haina phongdokhe haibi ge batmaina early detection in the same cell organism achau kana banawti and we are still going on may am the khambi do ngasa haibi ge do nupi nipan le bagi manungda ama 2030 bagi manungda breast cancer managani habi duga khwaidigi common noiba nupi the cancer khwaidigi common noiba je breast cancer na it's alarming ni nipan da nupi nipan da okay no ama cancer lakani ga habi it's a prediction the study do ba ngakterni sigisi yamna kiningai ni kiena khwele thopdia da close the care gap has Thoramatida Karkinos Health Care Private Limited ki founder and CEO Dr. R. Venkataraman Water at India ki political and technical support ki director Bishwanath Sinha Karkinos Manipur unit ki director CEO Dr. Professor G.S. Warangthem amadi Karkinos Manipur unit ki senior consultant Dr. Professor Y. Indiborna Thoromapu amadi akanaba mithungning sing oina saruk yakhibaga loinana cancer patients singda achamba khudol piduna makhoibo pungning thawatki More the Santi Raksa ngak nagidamak leiba state force singa law thugaiba singi mathakta thabak sathanaba power pidabana maram oiraga Moredagi tholklagani hairiba se gi mahutta law thugainaba honariba mioi singi mathakta thabak lokhatuna law and order ngak naba honabiu haina coordinating committee on Manipur integrity kokomi gi coordinator Jitendra Ningom na phondokre dasi lampenda leiba kokomi gi office ta pangthokpa pawinpham amada mahang hai Moreda leiba state force singda order pidabana law thugaiba mioi singi mathakta kadingba thabak amata tawwa ngamdrabanina mafam asi thadoklagani haina pawseda Pondrok liba asina lengak asi leitabra haibagi wahang ama laklei singdana lo amadi tamdana lo ama sanari bagi mami ama tariba si lengak na kupna yengsinpham thoi hojik moregi state force singna thololagani hairiba asigi mahutta chapchaba law and order ngak bagi thabak adu tawbiu masida mathak thongbagi order ngak te haibagi wafam laklabadi adugumba angam singi mathakta Manipur miyamna masak thokpa masak takpa ga loinana makhoigi mathakta parat tambibagi matam oire pikraba Manipur asida state force singna isagi iramdam asida sangba ngamdana tonganba country amaga lan thengnaba gumna tawriba se lengak ama leibagi khudamla Imphal area singda Satra Singna Peace Rally ama Satnaba Honorakpada tear gas bomb singba kaya kaptuna tan khaibagum lengak asina lo thugaina honoriba mioi singdasu action lauduna athubada hanagumna santi hanjin halu haike Atho kanu ya angam masingi natraga matak thonggi karigumba order ngakti gaine to hudagdi angam mochidu kana kana rodu Manipur miyam parata mi witan jam yowe Sini aduna leiba films na law and order de ngai haibu khangna de bagda mukta leibi ba chamana bai ko loma especially moreda mujhe koi leiba siche Manipur lenga na masigi mayam chi sentiment chi pura kanda sugmo wafum amata tahande de na posa athu montam tawdabani aduga mori ki jaga si yam special economic zone na moina modu doctor na masi hairiba leisi tonga lo full ki leiba mayam sinja yam santi leina income na amdu leina no hola bada athu modom do khona ga damne habsi akhoi lenga ki mafamda kokogi makeri project Thas ki tra tugi hawra numit marini subna pangtholakba Festival of Narrative Art ngasi pena phamsak amadi moirang sai khudol tambagi thorong loinena losin kre Hariba Thomasai Manipur State Sumang Lila Council amadi Theatre Mira Imphal anina punna khusam naduna iwayam Sumang Lila sanglenda pangthok liba Kungamapan suba moirang parbada yumpham oiba tha amagi training gi manungsanna satharakpani
ngasi losinbagi thoramda Jain Manipur Dance Academy Impal Director P Bilas na thobe mithung amadi Theatre Director L Brajamohan na thorumapu oina saruk yake thoramga mari leinana P Bilas na haikibada haujiki haurakliba mirol asida modern art sing form singi platform kayada uba phangli adubu ariba matamgi art form sing asi uraktabana tamna mangsilakli maihorol dagi lerekliba art form sing asi yokhatnaba honabada leibak miyamna achobu thodang lominasi aikoi culture aikoina ngakadabani hawalakliba mahiroi sing amadi artist sing da cultural art form sing asi khara hena pak sanna khangnabagi namak syllabus curriculum da hapagi tangai fadabal leiri haiki hana lejaramba traditional art form sing asi hakthengna uhanduna yenghan biba amadi khangan bibagi damak asigumba Narrative Festival asibu sinlang singbu thagatpa phongdok haiki Facebook ta YouTube ta loina ubo phangi aduga ariba ekoi gi maroi na chathari ba khongjong parba gumba moirang parba gumba pena hamsak pena lepsak kumba haiba makal mayam wari haiba thiba gumba adagi wari liba gumba haiba posing sidi angang sing sida ekoi artist sing sida ubagi tabagi program toina tawroktabni masi yamna maru oi haidana ekoina sinna tawbi mase ai hairena thakali sayesgi me humdagi horaga singi kuki singna tabam pham singda sangkhiba mahiroi yauna maitai masa sing kuki singna phaduna hatpagi thodok kaya thokrabasu maitai singnadi drug ka konana pharakpa kuki naha ama karigumba asway ngam amata yahondana police ta legal action lokhatnaba sinakre thodok asigi matang da phangba pauda ngarang nungthil Imphal West amadi Kangpokpi district ki lonaba mafam amadagi kanuk irang asigi akiba mata leitana drug yolhonabagi damak tampak lamda kumlakhiba Kangpokpi district ki Scotland dagi Jangkholan khongsai sahi kunthra mari apokpa thangkhai khongsai asi maitai khulngakpa singna softcase ani de porakpa heroin powder be konana phaki pharba Jangkholal khongsai bu khulngakpa sing aduna Asok Abad amata yahondana Kaksing district ki hianglam wagai lamkhai phawba poraktuna mafam maduda leiba maira paibi singda sinarke tungda maira paibi sing aduna amuk Kaksing district police ki additional SP operation S Binoy amadi additional SP law and order Romendro anina lusingba police team kauraga matungda pharaklaba drug sing aduga konana kuki naha adu sinake maira paibi singna sinaklaba Jangkholal khongsai gi mathakta hianglam police station na drug kamari leinaba case ama lakhot khre amromda police ta Jangkholal khongsai sinaba aduga mari leinana maira paibi singi maikai dagi paumi singna phongdro khibada me ahum dagi hauriba lana sei maitai singna haukiba lan nate maitai na lamdam masida khunda minariba phurup sing ase amatoina nungsi chanana leiminasi haibani kuki singnadi makhoi gi area da sangkhiba maitai amatang asi phawwa hingna thadrok tri adubu maitai singnadi drug konana pharaba myoy asi phawwa matunama soktana police ta sinabiri adubu maitai singna adubu kuki singna losindu thamliba maitai singi haksang singdi ngasi phawwa maitai singda sinadri maramasina lengak amadi kuki singna maitai mahiroi ani yauna mangkhiba asi haksang sing miyamda sinagadabani haiba wafam sing phongdorukli Government ki side akoi sina jagani mara maduna government ki side akoi da thajaba ma pibiyo madudi akoi ki hongji akoi mafam marang khangdana sire haibasu khangdabi aduga da hingi haibasu khangdaba akoi ki isa ani ase masi ki langla langjin khangtang de akoi da phangan biyo masi phangan laba matung da ne akoi makoi bune akoi mafam sana akoi sina jage akoi na makoi da hat patukba kana ma amata akoi maitai haiba jati sina tawjaroi mara maduna mang kriba isa ani ase masi ki tap chaba masi ki kain langla langjin ma akoi da pibiyo haidena akoi sarkar gi maikai da hanna imai bel singna sarkar gi maikai da amuka jo hanna akoi haijari machule Mahir singi apun mamifam ama ngasi khuman lampakta Mairoi lup taruk nasinduna aikoi gi tunglamchat kalasi haiba thimda pangthokre Thoramaduda Professor and Joy Kumar Singh, retired Professor, Department of History, Manipur University, Dr. Thiam Bharat Singh, Associate Professor, Center for Study of Social Exclusion and Inclusive Policy, Manipur University, Dr. Arambam Noni, Associate Professor, Department of Political Science, Dhanapur University,
Hijam Roshan, President Manipuri Students Federation, Laisang Them, Lamyan Bamaitei, President Democratic Students Alliance of Manipur, Sukham Vidyananda, President Kalipak Students Association, Ningthaujam Dhanakumar Maitei, President Students Union of Kangleipak Suk, Oinam Nikarso, President Apunba, Iraipaki, Mahiroi, Sinpanglup, na mathang sina President members sing oiki, Professor Joina Haiki Vada, Nasi Manipur Tog Liba Toro, Asina Maram, Oire Hairga, Nasigi Satra Singna, Tungda Lakadoriba, Singda Karamba Firep, Taudang, Logadage, Haivagi, Punbasi, Yamna Nungai, Nasi Toliba Todo Si, Itiasna, Tohan Bang Aktani, Aikoi, Itias Pazana Kangma Matautai, Haina, Fondoke. Simgi President Lamyanba Maitei na Phono Kibda ngasi Manipurasi tongan ba singnaba kaya leptana thengnaduna lakpa lamdam amani makhata na singnaba kaya lakhini asigumba singnaba sing asibu mayoknaba ngamnaba asigumlaba mifamasi tungi yumbi oigederiba satra singi ta oiba mifamasi pangthokpani amadi resolution kaya su logani haina medada phongdokki